apartment hongdoineba adugine toise ngai pack tawlo loisale aduga hojik truck naini truck ta apartment ana hongdoine simam jam nungsi mesiam tawani simam jeng asidagi ado simam jam ingjik pane si colony jam ingjik pa adagi like jam no haiba ka jam chaw simam je ngasi apartment thadok tore gonna miss my room everything pack tawlo loisale put lana pai để tới cái gì vậy sao cô sẽ đồ mà này rồi đồ mà này ok kapag let me check once okay get the later okay bye bye thank you. Moi làm gì này 1903 na pa mule numidang dam phajai sim hom ji park kim hom je ado koi brother doctor ji ga lakmin ne ma yum da chat khidore hangit chat khidore ba aduna khara koi je na ma chamin na ne ma ne hajik lo park tor ji lo sentence par ne ma khoi lei je ado mayai de gi ne ma khoi na hajik koi ba hok de che ado moi se mayai de da taw waram le adu an ye ado manung chang ma sira si ka khat ya da ja asum thai ki chen chang ase si ji ke se ไม่ได้ได้ซิงกับพัดเลยจ้ะพัดเลยเฮ้ยเขาจะอะไรกันอ่ะ ya ro ta ma lo de ya ro moi de ke no ne plastic no to sai ni ko ha da ko se moi ka le kan moi ซิงกับพัดไปชาโอ้ซิงกินเมียซิงกัน me ne ro si de ado phaji phaja ba moi se kai no ma 1903 space coming soon in gallery Panam gallery in 9 floor coming soon see ya first floor art open already second floor though you know 1903 hip park space lake the gallery da moi ni nya ni ko ba ni ya ro da ya mo se mom ni po se ấy bút ống này rồi mà thật ama ta take ko kun gara ta na number 8 không phải number 8 chưa thế nhà thì thế thế 6 ê check xe tận nhiều em lại thì có miếng này rồi cái này em lại trong phòng đền này fifth floor start all này nghe không one now tầm nữa cái nó chỉ lấy được 난 커피를 양 하오 커피. 와, 이거 비지. 근데 엔젤 네지데. 엔젤 네오이지 라이트 셈이네. 뭐이 Marry me thay chứ. Ê 사건 này này. cái 사건 시작은 동의하잖아. ya ye sagun de tong ye sagun
ꯃꯊꯛꯇ ꯁꯥꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯅꯤꯌꯥꯟ ꯄꯥꯝꯕꯤꯅꯦꯕ ꯄꯥꯝꯕꯤꯁꯦ ꯑꯗꯣ ꯁꯤ ꯃꯥꯏꯁꯦ ꯐꯖꯗꯤ ꯐꯖꯩꯌꯦ ꯃꯥꯏꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏꯔꯦꯅ ꯃꯥꯏꯁꯦ ꯀꯦꯕ꯭ꯔꯥ ꯃꯥꯏꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏꯔꯒ ꯐꯖꯩ 摸了是不是真胶的这个？ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯁꯥꯕꯅꯦ ꯑꯁꯇꯔ ꯇꯧꯔꯒ ꯁꯥꯕꯅꯦ ꯃꯣꯏꯁꯦ ꯑꯁꯇꯔ ꯇꯧꯔꯒ ꯁꯥꯕꯅꯦ ꯁꯤꯗꯤ ꯅꯠꯇꯦ ꯈꯦꯠꯅꯩ ꯀꯩꯅꯣ ꯑꯣꯏꯔꯒꯗꯤ ꯎꯕꯥꯛꯁꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯈꯣꯠꯄꯗ ꯆꯠꯀꯗꯕꯅꯦ ꯄꯣꯠꯁꯦ ꯆꯠꯇ꯭ꯔꯤꯁꯦ ꯃꯣꯏꯁꯦ ꯃꯣꯟꯁꯇꯔꯅꯦ ꯃꯣꯏꯁꯦ ꯁꯤꯗꯤ ꯀꯩꯅꯣꯅ ꯁꯥꯕꯅꯦ ꯗꯥꯏꯔꯦꯛ ꯀꯩꯅꯣꯅ ꯁꯥꯕ ꯐꯥꯏꯅꯦꯜ ꯁꯠ ꯌꯥꯔꯦ ꯁꯦ ꯑꯝꯁꯥꯇꯣ ꯊꯥꯡ ꯌꯥꯗꯦ ꯁꯤ ꯌꯥꯗꯦ ꯂꯣ ꯅꯠꯇꯦ ꯄ꯭ꯂꯥꯁꯇꯤꯛꯅꯦ ꯁꯤꯒꯤꯁꯦ ꯆꯪꯉ ꯌꯦꯡꯉꯣ ꯁꯤ ꯆꯤꯟꯗ꯭ꯔꯦꯜ ꯄꯥꯔꯛꯅꯤ ꯁꯤꯁꯦ ꯑꯣꯏꯗꯣꯏꯅꯦ ꯗꯤꯁꯅꯤꯂꯦꯟꯒꯨꯝꯕꯅꯦ ꯑꯩ ꯆꯪꯗ꯭ꯔꯤꯌꯦ ꯁꯤꯒꯤꯁꯦ ꯑꯉꯥꯡꯁꯥꯏ ꯄꯥꯔꯛ ꯆꯪꯁꯦ ꯑꯉꯥꯡꯈꯩ ꯄꯥꯛ ꯑꯉꯥꯡꯁꯥꯏ ꯄꯥꯔꯛꯅꯤ ꯑꯃ ꯂꯩꯔꯅꯤ ꯑꯉꯥꯡꯁꯤꯗꯒꯤ ꯑꯗꯨꯝ ꯁ꯭ꯂꯥꯏꯗꯤꯡ ꯂꯩ ꯃꯊꯛꯇ ꯑꯃꯨꯛꯇꯪ ꯇꯧꯁꯤꯔꯣ ꯃꯊꯛꯇꯩ ꯅꯥꯟꯊꯔꯛꯇꯣꯏꯅꯦ ꯁꯦ ꯄꯣꯠꯁꯦ ꯌꯥꯝ ꯇꯥꯏ ꯑꯗꯣ ꯁꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯃꯊꯛꯇꯩ ꯅꯥꯟꯊꯔꯛꯇꯣꯏꯅꯦ ꯅꯥꯟꯊꯔꯛꯇꯣꯏꯅꯦꯕ ꯁꯦ ꯌꯥꯝꯍꯜꯂꯦ ꯃꯣꯏ ꯑꯉꯥꯡꯈꯩꯗꯣ ꯀꯌꯥꯝ ꯍꯔꯥꯎꯅ ꯂꯩꯒꯦ ꯑꯉꯥꯡꯒꯤ ꯁꯥꯟꯅꯕ ꯑꯗꯨꯝ ꯂꯩ ꯃꯊꯛꯇ ꯑꯗꯣ ꯃꯥꯏ ꯁꯥꯟꯅꯐꯝꯁꯦ ꯐꯖꯩ ꯃꯥꯏ ꯑꯁꯤꯒꯤꯁꯦ ꯄꯩꯁꯥ ꯂꯧ ꯁꯤ ꯅꯥꯟꯗꯕꯁꯤ ꯇꯧꯅꯤꯡꯉꯦ ꯑꯗꯣ ꯌꯥꯔꯝꯃꯣꯏ ꯑꯍꯜꯒꯤꯗꯤ ꯌꯥꯔꯝꯃꯣꯏ ꯌꯥꯗꯦ ꯀꯦꯟꯗꯧꯔꯕ ꯀꯩꯅꯣ ꯃꯈꯣꯟ ꯑꯦ ꯀꯤꯕꯨ ꯀꯤꯗ ꯑꯉꯥꯡꯒꯤ ꯁꯒꯣꯜ ꯊꯧꯕꯗꯨꯅꯦꯕ ꯑꯍꯟ ꯌꯥꯎꯔꯤꯁꯤꯗꯤ ꯀꯩꯅꯣ ꯑꯍꯟꯁꯨ ꯇꯣꯈꯥꯏ ꯀꯩꯅꯣ ꯃꯄꯥꯒ ꯇꯧꯕꯅꯦ ꯃꯆꯥꯒ ꯇꯧꯕꯅꯦ ꯁꯒꯣꯜ ꯇꯣꯡꯁꯦ ꯀꯣꯄꯜ ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯏꯁꯦ ꯂꯨꯍꯣꯡꯕꯒꯤ ꯋꯦꯗꯤꯡꯒꯤ ꯐꯣꯇꯣ ꯀꯥꯞꯄ ꯌꯥꯝ ꯂꯥꯛꯑꯦꯕ ꯁꯤꯗ ꯍꯥꯞꯄꯦꯟ ꯁꯦꯠꯂꯗꯤ ꯁꯤ ꯃꯔꯛꯇ ꯆꯠ ꯌꯥꯕꯅꯦ ꯁꯨ ꯇꯣꯡꯉꯝꯗ꯭ꯔꯗꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯇ꯭ꯔꯦ ꯊꯦꯡꯉꯦꯕ ꯃꯇꯝꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯍꯜꯂꯅꯤ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯄꯩꯁꯥꯁꯨ ꯂꯧꯗꯦ ꯄꯩꯁꯥ ꯐ꯭ꯔꯤꯅꯦ ꯃꯁꯤꯒꯤ ꯃꯐꯝꯁꯦ ꯄꯥꯛꯁꯦ ꯃꯣꯏꯁꯦ ꯄꯣꯠ ꯆꯩꯗꯤ ꯐꯖꯅ ꯌꯣꯜꯂꯦ ꯃꯅꯨꯡꯁꯦ ꯁꯤꯒꯤ ꯁꯤ ꯃꯣꯜ ꯃꯌꯥꯝ ꯂꯩꯌꯦ ꯁꯤꯗ ꯑꯁꯦꯡꯕꯅꯦ ꯃꯥꯅꯦ ꯑꯁꯦꯡꯕꯅꯦ ꯑꯁꯦꯡꯕꯅꯦ ꯑꯩꯗꯤ ꯁꯦꯡꯗꯕ ꯃꯥꯜꯂꯨꯔꯦ ꯄꯣꯠꯁꯦ ꯄꯩꯁꯥꯗꯔ ꯍꯪꯉꯒ ꯇꯣꯡꯗꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯖꯁ ꯍꯪꯗ ꯍꯪꯉꯨ ꯀꯩꯅꯣ ꯃꯊꯪ ꯂꯥꯛꯄ ꯇꯣꯡꯉ ꯂꯣꯏꯔꯦ 老板，这个多少的？绕一圈吗？一天。这个是坐着在里面走的。我知道我在我里面做了多少，我忘记。成人会咬人。GA GA。 GA 呀。都ใช้ในเนี่ยไปให้หนึ่งตัวเมื่อกี้ ไปชาร์จตานมันจะยำให้ตานนี่ไปชักวันน้ำมันทำมากัน ไปครับเลยไปถูกกันเลยไปกันแล้วแหละ所以你身上动了的呢哦 taxi driver taxi line 张总呢？ ꯃꯣꯏꯁꯦ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯡꯗꯥꯡꯗꯁꯨ ꯑꯗꯨꯝ ꯇꯥꯜꯂꯦꯕ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯍꯣꯠꯅꯕ ꯃꯣꯏ ꯀꯟꯕꯖꯥꯠꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯋꯥꯠꯂꯦꯗꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕꯁꯦ ꯑꯣꯇꯣꯒꯨꯝꯕ ꯊꯧꯕ ꯈꯣꯠꯄꯗꯤ ꯈꯔ ꯂꯩꯀꯣ ꯀꯣꯕꯣꯇꯥ ꯊꯧꯕ ꯑꯗꯨꯒꯨꯝꯕꯗꯤ ꯈꯔ ꯂꯩ ꯑꯗꯣ ꯍꯥꯏꯁꯦ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯅꯦ ꯅꯨꯄꯤꯁꯦ ꯅꯨꯡꯗꯥꯡꯒꯤ ꯍꯧꯖꯤꯛ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯛꯑꯕꯅꯦ ꯑꯗꯣ ꯆꯠꯂꯤꯅꯦꯕ ꯅꯨꯡꯗꯥꯡꯁꯤꯗ ꯑꯗꯨꯁꯨ ꯂꯝꯕꯤ ꯁꯨꯡꯈꯪ ꯈꯪꯗꯕꯤ ꯃꯣꯏ ꯇꯧꯔꯤꯁꯦ ꯑꯁꯤꯒꯤ ꯐꯣꯟꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯦꯞꯁꯦ ꯈꯛꯅꯦ ꯒꯨꯒꯜ ꯃꯦꯞꯄꯤꯡꯁꯦ ꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯃꯣꯏ ꯕꯥꯏꯗꯨ ꯃꯦꯞꯄꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯒ ꯇꯧꯔꯤꯅꯦꯕ ꯃꯣꯏ ꯊꯕꯛ ꯑꯇꯣꯞꯄ ꯁꯤꯡꯗ ꯆꯠꯂꯁꯨ ꯅꯨꯡꯗꯥꯡꯗ ꯊꯧꯕꯅꯦ ꯍꯣꯏ ꯃꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯗꯕꯜ ꯁꯤꯞꯄꯤꯡ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯇꯥꯟꯁꯤꯒꯦꯅ ꯃꯁꯥꯒꯤ ꯒꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯇꯥꯜꯂꯦ ꯁꯨꯃꯥꯏꯅ ꯚꯥꯏ
ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯑꯩ ꯁꯕꯋꯦꯗ ꯇꯧꯔ ꯆꯠꯈ꯭ꯔꯒꯦ So bright, it's hard to breathe, but that's alright. Hush.